ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ? ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯅ ꯊꯥꯗꯨꯅ ꯂꯩꯔꯕ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯊꯥꯕꯂꯩꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯀ ꯑꯩꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯆꯍꯤ 4 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯎꯗꯨꯅ ꯏꯆꯥꯅ ꯅꯨꯡꯁꯤꯅ ꯏꯃꯥ, ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕ ꯃꯤꯡꯒꯧꯗꯨ ꯇꯥꯗꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤꯁꯤ ꯂꯣꯏꯈ꯭ꯔꯗ꯭ꯔꯥ? ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯈ꯭ꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯕꯨ ꯌꯧꯔꯝꯕ ꯁꯣꯏꯗ꯭ꯔꯤ꯫ ꯃꯌꯨꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯊꯥꯞꯄꯗꯒꯤ ꯉꯥ ꯂꯧꯕ ꯆꯠꯈꯤ꯫ ꯀꯩꯊꯦꯜ ꯑꯃꯗ ꯊꯥꯕꯂꯩꯅ ꯉꯥ ꯌꯣꯟꯕꯅꯤ꯫ ꯉꯥ ꯌꯣꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯡꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛꯆꯥ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯟ ꯑꯅꯤꯗꯨ ꯄꯥꯕꯣꯠ ꯂꯥꯛꯇꯨꯅ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯉꯥ ꯇꯤꯛꯄ ꯆꯠꯈꯤꯅꯤ꯫ ꯌꯨꯝꯁꯤꯗ ꯏꯆꯤꯛ ꯆꯤꯛꯅ ꯊꯥꯕꯂꯩ ꯃꯇꯣꯝꯇ ꯂꯩꯍꯧꯒꯅꯤ꯫ ꯂꯩꯍꯧꯏ ꯍꯥꯏꯖꯕꯇꯅꯤ, ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯩꯊꯦꯜꯗ ꯋꯥꯅ ꯂꯩꯔꯨꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯃꯍꯥꯛ ꯑꯗꯨꯝ ꯉꯥꯏ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯌꯥꯏꯅ ꯊꯥꯕꯂꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯑꯃꯠꯇ ꯎꯠꯇꯦ꯫ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯉꯥꯛꯇꯅꯤ ꯎꯠꯂꯤꯕ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯊꯥꯕꯂꯩꯅ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯂꯒ ꯑꯍꯤꯡ ꯂꯩꯔꯥꯡ ꯑꯣꯏꯅ ꯊꯥꯕꯜꯒꯤ ꯏꯄꯣꯝꯗ ꯅꯣꯛꯆꯕꯗꯣ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯇꯝꯁꯨ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯟꯈ꯭ꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯊꯥꯕꯂꯩ ꯇꯨꯝꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯏ꯫ ꯃꯥꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯃꯇꯝꯗꯤ ꯑꯣꯏꯔꯤꯁꯦ꯫ ꯏꯆꯤꯛ ꯆꯤꯛꯄ ꯑꯍꯤꯡꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯣꯝꯂꯟ ꯌꯥꯇꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯟꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯅꯣꯡꯌꯥꯏꯗꯤ ꯆꯠꯂꯤ꯫ ꯅꯣꯡꯌꯥꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯤꯒꯟꯗꯦ꯫ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯊꯥꯕꯂꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯈꯣꯡꯊꯥꯡꯁꯨ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈꯤ꯫ ꯁꯤꯟꯐꯝ ꯀꯌꯥ パꯏꯗꯨꯅ ꯌꯦꯡꯏ꯫ ꯑꯣꯏꯕ ꯌꯥꯕ ꯏꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯉꯥ ꯌꯣꯜꯂꯛꯈꯤꯕꯅꯤ꯫ ꯃꯐꯝꯗꯨꯒꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯕꯤꯕꯒꯤꯔ ꯈꯪꯗꯦ, ꯃꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯆꯨꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯁꯟ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯩꯅꯝ ꯑꯗꯨꯃ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯥꯖꯩ ꯑꯗꯨꯃ ꯁꯨꯡꯊꯥ ꯊꯥꯗꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯆꯠꯄ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇ ꯂꯦꯞꯄꯁꯨ ꯌꯥꯎꯏ꯫ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯒ ꯂꯣꯏꯅꯗꯨꯅ ꯏꯁꯩꯗꯨꯝ ꯁꯛꯇꯨꯅ ꯆꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ꯫ ꯆꯤꯡ ꯂꯝꯕꯤ, ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯑꯁꯣꯡꯕ ꯃꯐꯝ, ꯃꯄꯜ ꯃꯔꯛ ꯀꯌꯥ ꯑꯃ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯟꯗꯨꯅ ꯃꯊꯟꯇ ꯆꯠꯂꯤꯕꯅꯤ, ꯍꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯌꯨꯝꯗ ꯂꯣꯏꯕ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ꯫ ꯊꯥꯕꯂꯩ ꯍꯨꯏꯅ ꯈꯣꯡꯂꯛꯄ ꯇꯥꯔꯛꯄ, ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯖꯔꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯧꯖꯤꯛꯇꯨꯗ ꯇꯌꯥꯡ ꯇꯌꯥꯡꯂꯤ꯫ ꯇꯨꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯨ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯠꯁꯥꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯁꯝꯕꯨꯜ ꯑꯣꯏꯅ ꯆꯦꯛꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯀꯨꯝꯊꯗꯨꯅ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯁꯟ ꯒꯥꯔꯤꯗꯨꯁꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯆꯞ ꯆꯥꯅ ꯊꯨꯡꯂꯩ꯫ ꯊꯥꯕꯂꯩꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯄꯒꯨꯝꯅ ꯇꯧꯏꯗ꯫ ꯏꯅꯦ ꯇꯣꯝꯕꯤꯔꯩꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯁꯤꯡ ꯑꯗꯨꯅ ꯏꯅꯦꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯪꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯡꯗꯔꯁꯤꯁꯦ꯫ ꯃꯊꯛꯇꯒꯤ ꯅꯣꯡꯌꯥꯏꯅ, ꯀꯟꯅ ꯄꯥꯏꯌꯨꯀꯣ, ꯉꯥ ꯌꯥꯝꯕꯅꯤ, ꯑꯆꯧ ꯑꯆꯧꯕ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯐꯔꯦꯗ, ꯉꯥ ꯑꯆꯧꯕꯁꯤ ꯌꯥꯝꯅ ꯍꯪꯉꯤ꯫ ꯉꯔꯥꯡꯗꯤ ꯏꯆꯦ ꯂꯩꯔꯥꯡ ꯍꯣꯏ, ꯇꯣꯟꯁꯅꯥ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯑꯩꯉꯣꯟꯗꯒꯤ ꯉꯥ ꯂꯧꯏ꯫ ꯃꯈꯣꯏꯕꯨ ꯏꯅꯦ ꯑꯃꯨꯕꯤ ꯍꯣꯏꯗꯒꯤ ꯂꯧꯕꯗꯥꯏꯅꯦ꯫
ꯏꯅꯦ ꯑꯃꯨꯕꯤꯗꯣ ꯉꯔꯥꯡ ꯂꯥꯛꯇ ꯃꯥꯜꯂꯦ ꯁꯤꯁꯤ ꯀꯟꯅ ꯄꯥꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯉꯥ ꯌꯥꯎꯕ ꯌꯣꯠꯀꯤ ꯇꯔꯪ ꯎꯄꯨꯗꯨ ꯊꯥꯡ ꯊꯝꯃꯤꯟꯅꯩ ꯅꯣꯡꯌꯥꯏꯅ ꯁꯤꯗ ꯍꯥꯟꯅ ꯊꯝꯂꯛꯈꯣ ꯑꯩꯅꯦ ꯁꯟ ꯑꯅꯤꯁꯦ ꯁꯪꯒꯣꯜꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯟꯁꯤꯜꯂꯨꯒꯦ ꯌꯥꯅꯤ ꯑꯩ ꯃꯩ ꯊꯥꯜꯂꯛꯀꯦ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯜꯂꯤ ꯁꯟ ꯑꯅꯤꯗꯨ ꯁꯪꯒꯣꯜꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯂꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯂꯝꯂꯦ ꯇꯔꯪ ꯎꯄꯨꯗꯨꯃꯁꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯦ ꯃꯈꯣꯏꯒꯤ ꯀꯥꯗꯅꯤ ꯊꯥꯕꯂꯩꯅ ꯈꯨꯗꯩꯗꯨꯃ ꯄꯤꯗꯨꯅ ꯁꯤ ꯍꯣꯡꯗꯣꯛꯄꯤꯔꯣ ꯏꯁꯤꯡ ꯀꯜꯂꯛꯎꯔꯥ ꯌꯥꯔꯅꯤꯗ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ ꯇꯨꯝꯅꯤꯡꯕꯗꯤ ꯐꯥꯎꯔꯕꯅꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤꯁꯦ ꯇꯦꯟꯃꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯑꯃꯨꯛ ꯍꯧꯒꯠꯇꯣꯏꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅꯈ꯭ꯔꯦ ꯄꯣꯛꯂꯨꯔꯕꯅꯤꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯍꯤꯡꯕ ꯇꯥꯏ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯁꯤꯗꯣꯛꯂꯤꯕ ꯃꯍꯥꯛꯇꯣ ꯃꯍꯥꯛꯃꯨꯛ ꯄꯥꯡꯗꯕ ꯃꯤꯆꯦꯟ ꯑꯣꯏꯕ ꯃꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯉꯥ ꯐꯥꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗ ꯄꯥꯗ ꯀꯨꯝꯗꯨꯅ ꯉꯥ ꯂꯨꯝꯅꯔꯤꯕꯅꯤ ꯃꯗꯨꯕꯨ ꯌꯣꯟꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯅꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯇꯨꯝꯂꯤꯅꯦ ꯍꯥꯏꯁꯤ ꯄꯤꯀꯞ ꯃꯄꯨꯡ ꯐꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯕ ꯅꯠꯇꯦ ꯅꯣꯡꯌꯥꯏ ꯏꯇꯨ ꯍꯦꯟꯈ꯭ꯔꯕ ꯄꯨꯡꯖꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯇꯨꯝꯅꯈꯤꯕ ꯑꯌꯨꯛꯀꯤ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯗ꯭ꯔꯤ ꯅꯣꯡꯌꯥꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯍꯧꯒꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯥꯕꯂꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯀ ꯀꯧꯗꯨꯅ ꯍꯧꯗꯣꯛꯏ ꯅꯪꯕꯨ ꯇꯥꯔꯕꯣ ꯊꯦꯡꯈꯤꯅꯤꯅꯦ ꯍꯧꯒꯠꯂꯣ ꯃꯐꯤ ꯃꯔꯣꯜ ꯑꯃꯨꯛ ꯁꯦꯠꯆꯤꯟꯕ ꯍꯧꯏ ꯑꯗꯨ ꯐꯥꯎꯕ ꯊꯥꯕꯂꯩꯗꯨ ꯃꯁꯤꯃꯇ ꯍꯦꯛ ꯂꯦꯡꯂꯛꯇꯦ ꯅꯣꯡꯌꯥꯏ ꯃꯥꯁꯨ ꯈꯪꯂꯦ ꯊꯥꯕꯂꯩꯁꯤ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯊꯦꯡꯂꯦꯅꯦ ꯅꯪꯕꯨ ꯅꯠꯇꯦ ꯆꯠꯂꯔꯣꯏꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥꯕꯂꯩꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯃꯤꯠꯇꯨ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯍꯥꯏꯔꯛꯏ ꯀꯌꯥꯝꯕꯨ ꯊꯦꯡꯈ꯭ꯔꯒꯦ ꯊꯦꯡꯗ꯭ꯔꯤꯗ ꯍꯧꯒꯠꯂꯣꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯟ ꯒꯥꯔꯤ ꯁꯦ ꯍꯧꯒꯠꯂꯣ ꯉꯔꯥꯡ ꯉꯥ ꯃꯌꯥꯝ ꯑꯃ ꯇꯦꯛꯁꯤꯜꯂꯨꯔꯒ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏꯕ ꯉꯟꯅ ꯌꯣꯜꯍꯧꯅꯕ ꯅꯣꯡꯃꯇ ꯑꯊꯤꯕ ꯋꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯗꯦ ꯊꯥꯕꯂꯩꯁꯨ ꯍꯧꯒꯠꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯊꯣꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯉꯥ ꯌꯥꯎꯕ ꯇꯔꯪꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ ꯅꯣꯡꯌꯥꯏꯅ ꯇꯣꯡꯈꯠꯂꯨ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯁꯤꯛꯄꯗꯨ ꯅꯨꯡꯒꯥꯏ ꯁꯥꯏꯒꯥꯏ ꯃꯔꯛꯇꯨꯗ ꯁꯟꯒꯤ ꯈꯣꯡꯒꯨꯜ ꯑꯃꯗꯤ ꯆꯀꯥꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨꯅ ꯇꯛꯄꯗ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯁꯟ ꯑꯅꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯔꯤꯛꯀꯤ ꯃꯈꯣꯜ ꯃꯗꯨꯅ ꯊꯨꯒꯥꯏꯕ ꯊꯣꯛꯂꯤ ꯅꯣꯡꯌꯥꯏꯅ ꯇꯨꯝꯒꯦ ꯍꯥꯏꯔꯁꯨ ꯇꯨꯝ ꯊꯥꯕꯂꯩꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯐꯤ ꯑꯃꯅ ꯐꯩꯖꯥꯒꯤ ꯃꯑꯣꯡꯗ ꯇꯥꯁꯤꯟꯗꯨꯅ ꯃꯀꯣꯛ ꯃꯄꯥ ꯑꯗꯨꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯇꯥꯟꯊꯥ ꯑꯃꯗ ꯅꯣꯡꯌꯥꯏꯁꯨ ꯁꯟ ꯒꯥꯔꯤ ꯊꯧꯔꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯉꯟꯇꯥ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯃꯥꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯕꯅꯤ ꯍꯟꯗꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯍꯤꯌꯥꯡ ꯍꯥꯡꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯨ ꯌꯥꯗꯕꯅ ꯍꯟꯕꯅꯗꯤ ꯇꯣꯏꯔꯦ ꯉꯁꯤꯗꯤ ꯈꯪꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯐꯂꯞ ꯐꯂꯞ ꯍꯦꯛꯇ ꯌꯦꯡꯂꯨꯏ ꯃꯥꯒꯤ ꯑꯣꯏꯔꯦ ꯈꯪꯂꯕ ꯃꯉꯣꯟꯗ ꯑꯃꯨꯛ ꯈꯝꯕꯟꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯁꯖꯤꯛ ꯊꯕꯥꯅ ꯍꯥꯡꯂ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯃꯒꯥ ꯂꯥꯝꯅ ꯊꯣꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯨꯝꯖꯔꯁꯅꯨ ꯈꯟ ꯋꯥꯗꯤꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯃꯃꯥꯡꯗ ꯁꯨꯝꯗ꯭ꯔꯤꯡꯌꯦꯡ ꯁꯟ ꯒꯥꯔꯤꯗꯨ ꯂꯤꯔꯤ ꯂꯤꯔꯤ ꯇꯞꯅ ꯏꯪꯅ ꯊꯧꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯊꯥꯕꯂꯩꯒꯤ ꯇꯨꯝꯊꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯃꯥꯕꯨ ꯅꯥꯎꯁꯨꯝꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯇꯣꯏꯅ ꯁꯨꯝꯃꯤ ꯑꯁꯨꯝꯅ ꯀꯩꯊꯦꯜꯗ ꯌꯧꯔꯝꯗꯥꯏꯗ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯍꯧꯗꯣꯛꯄꯅꯤ ꯅꯣꯡꯌꯥꯏꯅ ꯅꯨꯡꯊꯤꯜꯗ ꯃꯌꯨꯝꯗ ꯇꯣꯏꯅꯁꯨ ꯇꯨꯝꯃꯤ ꯃꯗꯨꯃ ꯊꯥꯕꯂꯩꯗꯤ ꯄꯥꯛꯅ ꯐꯪꯗ꯭ꯔꯕꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯥꯕꯂꯩ ꯑꯗꯨꯝꯅ ꯂꯝꯕꯤꯗ ꯆꯠꯅ ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯨꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨ ꯃꯪ ꯑꯣꯏꯅ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯕꯂꯩ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯂꯦꯞꯄꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯗꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯑꯌꯨꯛꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯊꯦꯝꯂꯒ ꯈꯔ ꯊꯛꯆꯤꯜꯂꯨꯁꯤ ꯑꯩ ꯏꯆꯦ ꯆꯥꯏꯕꯤ ꯍꯣꯏꯗꯒꯤ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯗꯣ ꯈꯔ ꯍꯦꯛꯎꯒꯦ ꯂꯩꯍꯧꯁꯦ ꯐꯠ ꯂꯥꯎꯅ ꯈꯛꯈꯤꯅꯕ ꯑꯋꯥꯊꯕꯤ ꯃꯅꯥ ꯃꯇꯣꯟ ꯑꯃꯔ ꯑꯅꯤꯔ ꯊꯤꯔꯛꯑꯣ ꯃꯣꯔꯣꯛ ꯑꯃꯦꯠꯄꯗꯔ ꯀꯣꯠꯂꯒ ꯆꯥꯒꯦ ꯍꯣꯏ ꯐꯖꯅ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯦ ꯃꯆꯦ ꯆꯥꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜꯒꯤ ꯄꯔꯦꯡꯗ ꯅꯣꯡꯃꯥꯡꯈꯥ ꯉꯥꯛꯇ ꯄꯨꯡꯅ ꯄꯔꯦꯡꯅ ꯍꯧꯏ ꯃꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥ ꯃꯔꯣꯟ ꯈꯔ ꯊꯠꯄ ꯍꯧꯏ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯁꯤ ꯍꯦꯛꯄꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯧꯔꯤꯕꯁꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯅꯤ
ꯌꯥꯝꯅ ꯍꯦꯛꯄ ꯅꯠꯇꯦ ꯈꯨꯗꯥꯞ 2-3ꯇꯅ ꯍꯦꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯊꯕꯤ ꯃꯅꯥ ꯃꯇꯣꯜꯁꯨ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯌꯨꯝꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯏ ꯁꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯁꯛꯇꯨ ꯃꯪꯒꯣꯜꯗ ꯂꯩꯔꯝꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯊꯣꯏꯕꯤ ꯅꯈꯣꯏ ꯕꯨꯕꯣꯛꯇꯤ ꯂꯩꯇꯦ ꯏꯅꯦ ꯅꯈꯣꯏꯗꯒꯤ ꯑꯋꯥꯊꯕꯤ ꯃꯅꯥ ꯃꯇꯣꯜ 1-2 ꯍꯦꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯏꯅꯦ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ 5-6ꯇꯒꯤ ꯇꯥꯗꯨꯅ ꯍꯧꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯡꯖꯨ ꯆꯥꯅꯔꯛꯂꯕꯗꯤ ꯁꯤꯡꯖꯨ ꯃꯌꯥꯟ ꯑꯣꯏꯅꯕ ꯃꯈꯣꯏꯒꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯋꯥꯊꯕꯤ ꯍꯦꯛꯂꯩ ꯏꯅꯦ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯍꯥꯏꯔꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯕ ꯀꯔꯤꯁꯨ ꯍꯦꯛ ꯂꯩꯇꯦ ꯄꯤꯊꯣꯛꯂꯤꯈꯩ ꯍꯔꯥꯎꯖꯩ ꯃꯕꯨꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯃꯗꯤ ꯃꯥꯒꯤ ꯂꯤꯆꯠꯀ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤ ꯆꯥꯏꯕꯤꯕꯨꯅꯤ ꯊꯥꯕꯜꯂꯩꯅ ꯆꯪꯁꯤꯟꯗꯨꯅ ꯑꯋꯥꯊꯕꯤ ꯃꯅꯥ ꯃꯇꯣꯜ ꯂꯥꯡꯗꯨꯅ ꯍꯦꯛꯄ ꯍꯧꯏ ꯂꯣꯛꯀꯨꯝꯕ ꯇꯧꯕꯁꯤ ꯑꯈꯥ ꯑꯔꯥꯛ ꯆꯥꯔꯕꯗꯤ ꯐꯩ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯆꯥꯏꯕꯤꯗꯨ ꯃꯈꯨꯠꯇ ꯈꯨꯖꯥꯝ ꯌꯥꯎꯕ ꯀꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯍꯩꯗꯣꯛꯄ ꯃꯅꯤꯡ ꯊꯨꯡꯗ ꯊꯣꯛꯂꯛꯏ ꯅꯥꯀꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯤꯕ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯗꯨꯗ ꯃꯗꯨꯕꯨ ꯍꯦꯛ ꯍꯩꯗꯣꯛꯂꯒ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄꯅꯤ ꯑꯋꯥꯊꯕꯤ ꯃꯈꯣꯡꯗ ꯂꯦꯞꯂꯤꯕ ꯊꯥꯕꯜꯂꯩꯕꯨ ꯍꯦꯛ ꯎꯏ ꯃꯈꯣꯜ ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯅ ꯊꯥꯕꯜꯂꯩ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯊꯥꯕꯜꯂꯩꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯏꯆꯦ ꯑꯋꯥꯊꯕꯤ ꯃꯅꯥ ꯃꯇꯣꯜꯁꯦ 1-2 ꯍꯦꯛꯀꯦ ꯇꯧꯕꯅꯤ ꯏꯁ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯊꯥꯕꯜꯂꯩꯅ ꯇꯞꯅ ꯏꯅꯦꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯅꯦ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯦ ꯑꯋꯥꯊꯕꯤ ꯄꯥꯜꯂꯤꯕꯅꯤ ꯅꯪꯒꯨꯝꯕꯤ ꯑꯈꯨꯡꯕꯤꯅ ꯃꯁꯤꯗꯒꯤ ꯃꯅꯥ ꯊꯠꯂꯕꯗꯤ ꯑꯣꯜꯂꯛꯄ ꯀꯨꯝꯖꯥꯗ ꯑꯋꯥꯊꯕꯤ ꯑꯃꯠꯇ ꯄꯥꯜꯂꯔꯣꯏ ꯏꯆꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯋꯥꯊꯕꯤ ꯂꯥꯕꯗꯤ ꯃꯈꯣꯡꯗ ꯐꯅꯦꯛ ꯑꯣꯏꯔꯕꯁꯨ ꯌꯦꯠꯂꯒ ꯊꯝꯕꯗꯅꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯋꯥꯊꯕꯤ ꯄꯥꯟꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪꯗꯤꯅꯦ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨꯗ ꯅꯆꯥ ꯌꯥꯎꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯁꯦ ꯅꯪꯅ ꯍꯦꯛ ꯍꯦꯛꯂꯨꯕ ꯍꯦꯛꯂꯨꯕ ꯄꯥꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯂꯦꯞꯀꯪ ꯀꯪꯗꯣꯔꯤꯕ ꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯊꯥꯕꯜꯂꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯅ ꯊꯤꯟꯈ꯭ꯔꯦ ꯌꯥꯝꯅ ꯍꯥꯛꯅ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯈ꯭ꯔꯦ ꯆꯥꯏꯕꯤꯅ ꯃꯈꯥ ꯇꯥꯏ ꯑꯩꯈꯣꯏꯗꯩꯒꯅꯦ ꯄꯣꯠ ꯑꯃꯇ ꯍꯦꯛꯀꯅꯨ ꯃꯍꯩ ꯃꯔꯣꯡ ꯄꯥꯜꯂꯤꯕꯅꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯊꯥꯕꯜꯂꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯗꯨ ꯎꯔꯗꯨꯅ ꯍꯩꯃꯥ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯁꯤꯁꯨ ꯍꯤ ꯃꯥꯜꯂꯤ ꯂꯣꯏꯔꯦꯗꯅ ꯃꯥꯡꯉꯦꯕ ꯑꯩ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤꯒ ꯄꯨꯡꯀꯪ ꯀꯪꯕ ꯇꯥꯔꯦ ꯃꯥꯡꯂꯦꯕ ꯑꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤ ꯍꯦꯛꯎ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯈꯔꯗꯨ ꯐꯠ ꯒꯟꯊꯣꯛꯏ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯆꯥꯏꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯑꯃꯇ ꯍꯦꯛꯀꯅꯨ ꯍꯦꯛꯀꯦ ꯍꯥꯏꯔꯒꯅ ꯀꯅꯥꯗꯒꯤꯅꯣ ꯍꯦꯛꯎꯁꯨ ꯅꯪꯅ ꯆꯪꯂꯛꯄꯁꯦ ꯑꯩꯈꯣꯏꯕꯨ ꯃꯨꯠꯅꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯥꯕꯜꯂꯩ ꯅꯪꯒꯨꯝꯕꯤ ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯕꯤ ꯂꯩ ꯑꯣꯏꯔꯕꯁꯨ ꯂꯥꯏꯗ ꯀꯠ ꯌꯥꯗꯕꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯆꯪꯁꯨ ꯆꯪꯂꯛꯀꯅꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜꯅ ꯊꯣꯠꯂꯕ ꯊꯥꯕꯜꯂꯩꯒꯤ ꯊꯃꯣꯏꯗ ꯌꯩꯕꯗ ꯃꯤꯠꯀꯤ ꯄꯤꯗꯤ ꯈꯪꯍꯧꯗꯅ ꯏꯉꯥꯒꯤ ꯅꯣꯡꯖꯨꯒꯨꯝ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯛꯏ ꯁꯛꯍꯦꯟꯕꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯆꯥꯏꯕꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯆꯥꯏꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯣ ꯆꯥꯕꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯋꯥꯔꯛꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯊꯥꯕꯜꯂꯩꯅ ꯀꯩꯗꯧꯔꯝꯃꯒꯦ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯪꯕꯣ ꯑꯈꯨꯡꯕꯤ ꯑꯁꯤꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯑꯋꯥꯊꯕꯤ ꯃꯇꯣꯜ ꯈꯔ ꯍꯦꯛ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯈꯔ ꯍꯦꯛ ꯃꯨꯠꯅꯕ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯨꯝꯕꯤꯁꯤꯅ ꯄꯣꯠ ꯍꯦꯛꯄꯁꯦ ꯂꯩꯃꯛꯇ ꯍꯥꯏꯔꯣ ꯂꯩꯗꯣ ꯂꯦꯞꯀꯪ ꯀꯪꯗꯧꯔꯤꯕ ꯃꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯗꯦꯕ ꯆꯥꯏꯕꯤꯅ ꯍꯥꯏꯔꯕꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯊꯥꯕꯜꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯇꯩ ꯅꯅꯥꯎ ꯍꯧꯅꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕ ꯆꯠꯂꯤꯅꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯅꯤ ꯍꯥꯏꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯃꯤꯠꯀ ꯌꯥꯝꯅ ꯅꯥꯈꯤꯕꯗꯣ ꯑꯣꯏꯕ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯅꯤꯒꯦ ꯅꯄꯨꯟꯁꯤꯗꯣ ꯄꯥꯞꯅ ꯄꯤꯛ ꯊꯜꯂꯝꯃꯅꯤ ꯑꯗꯨꯅꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯆꯍꯤ 5-6 ꯁꯨꯔꯕꯗꯨ ꯐꯥꯎꯕ ꯅꯝꯕꯤꯇ ꯅꯆꯥ ꯑꯃꯇ ꯎꯕ ꯐꯪꯗ꯭ꯔꯤꯗꯣ ꯆꯥꯏꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯣꯏꯅꯤꯡꯉꯥꯏ ꯃꯔꯝ ꯑꯝꯇ ꯂꯩꯇꯦ ꯐꯤꯕꯝ ꯑꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯀꯣꯏꯆꯠꯀ ꯆꯠꯂꯤꯕꯁꯤꯕꯨ ꯃꯃꯥꯏꯁꯤꯕꯨ ꯏꯕꯨ ꯏꯀꯥꯏꯖꯗꯖꯥꯠꯂꯣ ꯍꯣꯏꯒ ꯑꯣꯏꯗꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯑꯣꯏ ꯊꯣꯡ ꯆꯦꯠ ꯆꯦꯠ ꯂꯣꯟꯁꯤꯜꯂꯒ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯈꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯤꯅꯣꯛ ꯑꯗꯨꯅ ꯆꯝꯖꯔꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯐꯝꯗ ꯄꯤꯔꯤꯕ ꯑꯋꯥ ꯃꯩꯁꯥꯛ ꯑꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕꯤꯗꯦ ꯑꯋꯥꯕ ꯈꯪꯕꯤꯗ ꯍꯦꯟꯅ ꯂꯥꯛꯅꯕꯤꯔꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯇꯨꯍꯠꯄꯤꯔꯤ ꯊꯥꯕꯜꯂꯩ
ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯄꯨꯉꯝꯗ꯭ꯔꯤ ꯁꯥꯏꯕꯤꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯊꯥꯕꯂꯦ ꯅꯪꯅꯦ ꯑꯩꯈꯣꯏꯗꯒ ꯆꯪꯕꯤꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯖꯅꯅꯤ ꯁꯤꯗ ꯅꯪꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯊꯥꯕꯂꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗ ꯅꯨꯡꯗꯝꯕ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯐꯠꯇꯦ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯃꯆꯥ ꯎꯅꯤꯡꯂꯣꯏ ꯃꯆꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝ ꯀꯌꯥ ꯁꯨꯔꯦ ꯃꯍꯥꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯈꯨꯔꯨꯝꯈꯤꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯣꯛꯇ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯄꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯐꯠꯃꯟꯗꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯨꯗ꯭ꯔꯤ ꯈꯨꯝꯂꯨꯗ꯭ꯔꯤ ꯀꯔꯤꯕꯨ ꯈꯨꯝꯂꯨꯅꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯍꯧꯏ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯊꯥꯕꯂꯩ ꯅꯣꯡꯌꯥꯏꯒ ꯅꯪꯒ ꯄꯛꯅꯗꯕꯒꯤ ꯅꯕꯤꯗ ꯅꯆꯥ ꯎꯕ ꯉꯝꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯨꯄꯥ ꯑꯃꯗꯕꯨ ꯀꯣꯛ ꯅꯌꯨꯝ ꯄꯥꯟꯊꯣꯛ ꯅꯆꯥ ꯑꯃ ꯌꯥꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯏꯕꯛ ꯌꯦꯡꯉꯣ ꯆꯥꯏꯕꯤꯅ ꯑꯗꯨꯅꯒ ꯌꯥꯔꯣꯏꯗ ꯌꯥꯔꯦ ꯊꯥꯕꯂꯩ ꯆꯠꯍꯧꯔꯣ ꯌꯥꯔꯦ ꯃꯃꯤꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯏꯆꯦ ꯑꯅꯤꯗ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯦ ꯑꯅꯤꯅ ꯀꯔꯝꯅ ꯍꯤꯡꯂꯝꯒꯅꯤ ꯍꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯅꯪꯗꯧꯅ ꯅꯆꯥ ꯄꯣꯛꯄ ꯉꯝꯗꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯣ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯒꯤ ꯃꯍꯩꯗꯤ ꯏꯆꯦ ꯑꯅꯤꯒꯤ ꯃꯊꯛꯇ ꯇꯥꯕ ꯑꯣꯏꯌꯨ ꯉꯁꯤ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯏꯆꯦ ꯑꯅꯤꯒꯤ ꯊꯃꯣꯏꯅ ꯀꯥꯏꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯊꯥꯕꯂꯩ ꯄ꯭ꯔꯞ ꯃꯈꯣꯡꯗꯨ ꯊꯨꯅ ꯊꯥꯡꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯒ ꯆꯥꯏꯕꯤꯒꯅ ꯊꯥꯕꯂꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯣꯛꯇꯨꯝ ꯅꯣꯛꯅꯍꯧꯏ ꯃꯁꯛꯁꯤꯒ ꯇꯧꯖ ꯁꯥꯔꯤꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯃꯆꯥ ꯄꯣꯛꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯃꯩꯆꯥꯛ ꯐꯪꯉꯨ ꯀꯥꯏ ꯑꯣ ꯃꯁꯥꯅ ꯍꯥꯏꯔꯝꯕꯅꯤꯅ ꯃꯁꯥꯗ ꯑꯗꯨꯝ ꯍꯟꯖꯤꯟꯖꯔꯁꯅꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯒꯦ ꯌꯥꯝꯅ ꯊꯑꯣꯏꯅ ꯍꯥꯏꯔꯤꯅꯤ ꯍꯥꯏꯗꯧꯅꯤ ꯐꯔꯦꯁꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯩꯃꯥ ꯑꯩꯁꯤ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤꯀꯣ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ ꯇꯧꯔꯤꯁꯤ ꯊꯣꯡꯍꯧꯔꯣ ꯅꯪꯁꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯊꯥꯕꯂꯩ ꯍꯤꯍꯤ ꯀꯞꯇꯨꯅ ꯆꯠꯂꯤ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯊꯃꯣꯏ ꯀꯥꯏ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯊꯥꯕꯂꯩ ꯃꯪꯂꯥꯟ ꯑꯗꯨꯗ ꯀꯞꯈꯤꯕꯗꯨ ꯃꯗꯨꯒꯤ ꯃꯇꯧꯒꯨꯝ ꯇꯥꯏꯕꯪꯗꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯍꯦꯛꯇ ꯀꯞꯂꯛꯏ ꯃꯈꯣꯜꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯌꯧꯒꯗꯕꯁꯨ ꯋꯥꯠꯂꯤ ꯅꯣꯡꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯊꯥꯕꯂꯩ ꯅꯪꯕꯨ ꯋꯥꯔꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯈꯨꯠꯇꯨꯅ ꯊꯦꯡꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯃꯪꯂꯒꯦꯅꯤ ꯅꯪꯕꯨ ꯊꯥꯕꯂꯩ ꯇꯥꯔꯕꯣ ꯊꯥꯕꯂꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯅꯣꯡꯌꯥꯏꯅ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯅꯪꯅ ꯀꯞꯂꯛꯏꯗꯨꯕꯣ ꯀꯔꯝꯅꯗꯤ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯗꯣꯛꯂꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯊꯥꯕꯂꯩ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯠꯈꯤ ꯉꯁꯤꯁꯨ ꯂꯣꯠꯅꯕ ꯍꯣꯠꯅꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯗꯤ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ ꯅꯪꯒꯤ ꯃꯪꯗꯨꯕꯨ ꯀꯔꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯪꯂꯣ ꯅꯠꯇꯦꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯪꯅꯤ ꯐꯔꯦ ꯇꯨꯝꯁꯤꯜꯂꯅꯨ ꯄꯥꯝꯕꯩꯗꯨꯗ ꯉꯥꯗꯨꯅ ꯐꯝ ꯌꯧꯁꯨ ꯌꯧꯗꯧꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯂꯝꯍꯥꯡꯅꯤ ꯈꯖꯤꯛ ꯆꯠꯄꯒ ꯈꯨꯜ ꯑꯃ ꯂꯩꯔꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯇꯣꯜꯗꯅꯤ ꯀꯩꯊꯦꯜ ꯂꯩꯔꯤꯕꯗꯣ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯑꯉꯥꯟꯕ ꯃꯉꯥꯜ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯂꯕꯅꯤ ꯃꯈꯣꯏꯅ ꯀꯩꯊꯦꯜ ꯌꯧꯕ ꯃꯇꯝꯗꯗꯤ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯟꯕꯅꯤ ꯁꯟ ꯒꯥꯔꯤꯗꯨ ꯇꯣꯡꯅ ꯇꯣꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯃꯆꯤꯟꯗꯨ ꯊꯣꯛꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪ ꯑꯩꯅ ꯍꯤꯡꯂꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯥꯕꯂꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯤ ꯈ꯭ꯋꯥꯏꯅ ꯍꯤꯡꯅꯕꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯪꯂꯥꯟꯗꯅꯤ ꯅꯪ ꯑꯩꯒꯤꯗꯤ ꯏꯆꯥ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯃꯄꯨꯒꯤ ꯑꯣꯏꯅ ꯎꯕ ꯂꯩꯇ꯭ꯔꯤ ꯏꯆꯥꯁꯨ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯕꯗꯨꯅ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯨꯔꯤꯕ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯕꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅꯔꯣ ꯃꯆꯥ ꯌꯥꯎꯗꯕ ꯃꯇꯩ ꯃꯅꯥꯎ ꯀꯌꯥꯝꯁꯨ ꯂꯩꯔꯤ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩꯒꯤ ꯃꯤꯠꯇ ꯈꯧꯔꯥꯡꯂꯤꯕꯁꯦ ꯏꯁꯥꯒꯤ ꯁꯛꯇꯝꯕꯨ ꯎꯖꯕꯗꯨꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯅꯤꯡꯅꯉꯥꯏ ꯉꯝꯗꯅ ꯂꯩꯔꯤꯕꯁꯦ ꯏꯁꯥꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯇꯥꯅꯤꯡꯕꯅꯅꯤ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯤꯅꯦ ꯃꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯅꯪ ꯑꯩꯅ ꯀꯌꯥꯗ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯗ꯭ꯔꯤ ꯅꯪ ꯑꯩꯒꯤ ꯑꯋꯥꯕ ꯏꯈꯧ ꯂꯥꯡꯕꯁꯦ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ
ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯉꯥꯃꯨ ꯐꯥꯎꯕ ꯆꯥꯈꯤ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯥꯈ꯭ꯔꯕ ꯎ ꯃꯣꯔꯣꯛꯇ ꯄꯨꯝꯅ ꯌꯣꯠꯈꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯈꯤꯕ ꯊꯥꯕꯜꯂꯩꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯡ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛꯅ ꯂꯣꯏꯅ ꯈꯦꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯨ ꯍꯦꯛꯇ ꯇꯨꯞꯊꯩ, ꯍꯦꯛꯇ ꯋꯥꯖꯩ, ꯅꯣꯡꯌꯥꯏꯅꯗꯤ ꯍꯦꯛꯇ ꯃꯊꯦꯝꯃꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ, ꯄꯨꯟꯁꯤ ꯄꯣꯂꯣꯏ ꯑꯗꯨ ꯐꯥꯎꯕ ꯑꯩꯅꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯅꯪ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ꯫ ꯃꯈꯣꯏ ꯇꯥꯁꯧ, ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯊꯥꯕꯜꯂꯩ, ꯑꯩꯕꯨ ꯏꯆꯥ ꯄꯣꯛꯄ ꯉꯝꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯪ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ, ꯑꯩꯗꯤꯅꯦ ꯁꯤꯈꯤꯅꯤ꯫ ꯅꯪ ꯐꯥꯎꯕꯅ ꯑꯩꯕꯨ ꯍꯦꯛ ꯃꯤꯔꯥꯏꯕꯤꯔꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯅꯤ꯫ ꯍꯥꯏꯗꯦꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯨꯡꯗ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕꯁꯦ ꯅꯍꯥꯛꯇꯒꯤꯅꯤꯅꯦ, ꯅꯍꯥꯛꯇꯒꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯈꯤꯕꯅ ꯈꯪꯍꯧꯗꯦ ꯀꯩꯊꯦꯜ ꯌꯧꯈꯤꯕ꯫ ꯃꯐꯝ ꯆꯥꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯤ, ꯀꯩꯊꯦꯜꯗꯨ ꯃꯤ ꯇꯤꯟꯕ ꯍꯧꯔꯝꯂꯦ꯫ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯈꯤꯕꯗ ꯊꯥꯕꯜꯂꯩ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯟ ꯒꯥꯔꯤꯗꯒꯤ ꯉꯥ ꯍꯥꯞꯄ ꯎꯄꯨꯗꯨ ꯊꯥꯡꯊꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯦ꯫ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯐꯖꯅ ꯐꯝꯍꯧꯔꯣ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯂꯧꯕ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯀꯦ, ꯂꯩꯍꯧꯔꯣꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯌꯥꯏ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯉꯥ ꯑꯁꯤ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯂꯩꯅꯩ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ, ꯉꯥ ꯃꯁꯛ ꯐꯖꯕ ꯈꯟꯒꯦꯀꯣ, ꯉꯥꯁꯤ ꯃꯁꯛ ꯐꯖꯕꯅ ꯍꯦꯛ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯥꯃꯥ, ꯉꯥ ꯃꯁꯛꯀꯤꯗꯤ ꯂꯣꯏꯅ ꯐꯖꯕꯅꯤꯗ, ꯇꯣ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯤ, ꯑꯄꯥꯝꯕ ꯍꯦꯛꯇ ꯈꯜꯂꯨ꯫ ꯅꯪꯉꯣꯟꯗꯒꯤꯗ ꯂꯩꯕꯅꯤ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯅꯦ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯃꯥ? ꯑꯗꯨꯅꯤꯗꯅ, ꯑꯗꯨꯗꯣ ꯃꯁꯤꯁꯦ ꯄ꯭ꯔꯤꯡ ꯄ꯭ꯔꯤꯡꯒ ꯆꯣꯡꯏ, ꯑꯗꯨ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ꯫ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯑꯍꯜ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯁꯤ ꯂꯝꯕꯤ ꯃꯔꯤ ꯐꯥꯡꯕꯒꯤ ꯃꯌꯥꯏꯗ ꯂꯩꯕꯅꯤ꯫ ꯈꯔꯁꯨ ꯆꯥꯎꯔꯞ ꯇꯧꯏ, ꯃꯤꯁꯨ ꯁꯨꯅ ꯇꯤꯜꯂꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯌꯣꯟꯕ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ, ꯉꯥꯔꯤ ꯌꯣꯟꯕ ꯆꯥꯎꯕꯤꯇꯣꯟ, ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯅ ꯇꯤꯟꯈ꯭ꯔꯕꯅꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯔꯥꯙꯦꯗꯨ ꯐꯨꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯊꯥꯕꯜꯂꯩꯅ, ꯀꯩꯊꯦꯜ ꯀꯥꯔꯕ꯭ꯔꯣ ꯏꯆꯦ? ꯀꯥꯔꯛꯄ ꯅꯠꯇꯤꯌꯦ, ꯉꯥ ꯂꯩꯕ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ꯫ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯦ, ꯀꯔꯤ ꯂꯩꯔꯒꯦ? ꯍꯔꯥꯎꯕ ꯃꯇꯧ ꯑꯃꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯥꯙꯦꯅ ꯄꯥꯎ ꯇꯝꯃꯤ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯌꯦ꯫ ꯉꯔꯥꯡꯗꯣ ꯃꯥꯅ ꯄꯥꯎ ꯆꯦꯜꯂꯛꯄ, ꯃꯥꯗꯣ ꯊꯥ ꯂꯦꯞꯄꯦꯌꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯥꯕꯜꯂꯩ ꯃꯥꯒꯤ ꯃꯁꯥꯗ ꯍꯧꯔꯤꯕ ꯃꯇꯨꯗꯨ ꯀ꯭ꯌꯥꯎ ꯀ꯭ꯌꯥꯎ ꯆꯨꯡꯈꯤ꯫ ꯔꯥꯙꯦꯅ ꯃꯈꯥ ꯇꯥꯏ, ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯕꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ, ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯕ ꯉꯝꯖꯒꯗꯧꯔꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯂꯩꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯉꯀ꯭ꯔꯥꯁꯦ ꯑꯅꯤ ꯍꯦꯛꯇ ꯂꯩꯈ꯭ꯔꯒꯦ, ꯁꯣꯏꯖꯤꯟꯒ ꯊꯣꯡꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ꯫ ꯊꯥꯕꯜꯂꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯪꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯅꯥꯀꯣꯡ ꯑꯅꯤꯅ꯫ ꯃꯤꯒꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ꯫ ꯍꯦ ꯅꯨꯡꯗꯝꯕ, ꯃꯥꯒꯤ ꯃꯇꯧꯁꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯔꯥꯙꯦꯅ, ꯊꯥꯕꯜꯂꯩ, ꯊꯥꯕꯜꯂꯩ, ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯔꯦꯡ ꯆꯨꯝꯗꯨꯗ ꯄꯥꯏꯗꯨꯅ ꯊꯛ ꯏꯜꯂꯤ꯫ ꯊꯥꯕꯜꯂꯩ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯏꯆꯦ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯀ꯭ꯔꯥ ꯑꯅꯤꯁꯤ ꯂꯧꯈ꯭ꯔꯒꯦ, ꯑꯩ ꯊꯦꯡꯂꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯉꯀ꯭ꯔꯥ ꯑꯅꯤꯗꯨꯒꯤ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯔꯥꯙꯦ ꯃꯥꯏꯀꯩ ꯑꯃꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯎꯪꯍꯧꯏ꯫ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯩꯕꯨ ꯇꯥꯕ ꯐꯪꯈꯤꯒꯗ꯭ꯔꯥ? ꯑꯩꯕꯨ ꯃꯄꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯦ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯑꯃ, ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯕꯤꯌꯨꯕ꯫ ꯃꯤꯠꯂꯨꯗ ꯍꯦꯎꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯐꯤꯖꯤꯗꯨꯅ ꯁꯠ ꯇꯩꯊꯣꯛꯏ꯫ ꯁꯣꯝꯗ ꯅꯣꯡꯌꯥꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯁꯟ ꯑꯅꯤꯗꯨꯕꯨ ꯁꯖꯤꯛ ꯅꯨꯡꯕꯤ ꯀꯛꯇꯨꯅ ꯐꯖꯅ ꯄꯤꯖꯔꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯃꯁꯥꯗꯨ ꯖꯣꯝ ꯆꯥꯏꯊꯔꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯅꯣꯡꯌꯥꯏ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯑꯌꯨꯛꯀꯤ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯊꯣꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯅꯤꯡꯗꯦ꯫
ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯇꯃꯨꯕꯤ ꯀꯧꯕꯤꯗꯣ ꯅꯣꯡꯌꯥꯏ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯈꯪꯅ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯀꯧꯏ ꯅꯣꯡꯌꯥꯏ ꯏꯕꯨꯡꯉꯣ ꯅꯣꯡꯌꯥꯏ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯇꯥꯕ꯭ꯔꯅ ꯍꯩ ꯅꯣꯡꯌꯥꯏꯁꯨ ꯆꯥꯛ ꯂꯣꯏꯕ ꯃꯄꯥꯅꯤ ꯃꯄꯥꯜꯗ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯐꯠ ꯊꯣꯛꯏ ꯃꯅꯦ ꯑꯣꯏꯔꯝꯕꯗꯨꯗ ꯏꯅꯦ ꯑꯩ ꯂꯩ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯇꯧꯕꯅꯤꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯌꯥꯅꯤ ꯍꯦꯛꯇ ꯁꯥꯁꯤ ꯏꯅꯦ ꯐꯤꯗꯥꯁꯣꯝꯗ ꯑꯣꯏꯅ ꯐꯝꯁꯤ ꯍꯣꯏ ꯐꯝꯊꯥꯗꯨꯅ ꯇꯃꯨꯕꯤꯅ ꯍꯥꯏ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯕ ꯅꯪꯗꯤ ꯆꯥꯗꯤꯗꯩꯅꯦ ꯊꯣꯡꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯊꯦꯡꯉꯤꯗ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯒ ꯍꯣꯠꯅꯔꯕ ꯍꯣꯏ ꯁꯤ ꯏꯅꯦꯅ ꯍꯥꯏꯗꯧ ꯋꯥꯁꯤ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯁꯨꯝꯗꯧꯕꯅꯤꯗ ꯅꯪꯅꯦ ꯂꯥꯟꯅ ꯀꯥꯏꯗꯤ ꯈꯟꯅꯨꯀꯣ ꯏꯅꯦꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯁꯨꯝꯅ ꯅꯆꯥ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗ ꯂꯩꯕꯁꯦ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯗꯤ ꯃꯤꯔꯣꯜꯁꯨ ꯂꯩꯖꯗꯦꯗꯣ ꯊꯥꯕꯂꯩꯒ ꯅꯈꯣꯏ ꯑꯅꯤꯗ ꯇꯔꯛ ꯂꯩꯖꯕꯅꯤ ꯅꯆꯥ ꯑꯃꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯥꯎꯕ ꯉꯝꯂꯛꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯇꯥꯔꯤꯕ ꯏꯅꯦ ꯂꯥꯏ ꯈꯨꯔꯨꯝꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯎꯃꯪ ꯂꯥꯏ ꯂꯩꯈꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯤ ꯅꯈꯣꯏ ꯀꯨꯏꯔꯦꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯊꯥꯕꯂꯩꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯪꯖꯩ ꯇꯞꯆꯩ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯅꯣꯡꯌꯥꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯤ ꯈꯟꯗꯕ ꯌꯥꯗꯦꯗꯣ ꯏꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯁꯥꯒꯩꯁꯤ ꯅꯍꯥꯛ ꯊꯛꯇ ꯑꯗꯨꯃꯛ ꯃꯨꯠꯊꯠꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯥꯒꯩꯁꯤ ꯉꯥꯛꯍꯧꯅꯅꯕ ꯅꯆꯥ ꯑꯃꯗꯤ ꯄꯣꯛꯄ ꯇꯥꯏꯅꯦ ꯅꯪꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯏꯐꯝꯗ ꯏꯆꯥ ꯄꯤꯅꯕꯤꯕ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ꯭ꯔꯤ ꯏꯅꯦꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪꯅꯦ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯣꯡꯌꯥꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯅꯦ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯀꯅꯥ ꯂꯩꯖꯗꯕꯁꯤꯗ ꯏꯅꯦ ꯅꯪꯒꯤꯗꯃꯛ ꯋꯥꯈꯜꯁꯦ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯕꯂꯩꯕꯨ ꯇꯥꯟꯊꯣꯛꯈꯣ ꯀꯥꯏꯅꯈꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯆꯥ ꯑꯃ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯦ ꯑꯃꯨꯛ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯝꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤ ꯃꯈꯩ ꯈꯛꯇꯧꯔꯣꯏ ꯅꯣꯡꯌꯥꯏ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯏꯅꯦ ꯁꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂ ꯃꯇꯝꯗ ꯏꯅꯦ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯏꯅꯦꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯣꯡꯌꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯤ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯅꯅꯦ ꯅꯠꯇꯦ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤꯅꯤ ꯑꯁꯤꯔꯣ ꯏꯅꯦ ꯅꯆꯥꯅ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯖꯗꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯛꯈ꯭ꯔꯕꯅꯤ ꯑꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯪꯗꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯋꯥꯔꯕꯁꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯕꯂꯩꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯩ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯏꯅꯦꯅ ꯍꯥꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯏꯅꯦꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯅꯤ ꯅꯣꯡꯌꯥꯏ ꯅꯪ ꯋꯥꯈꯜ ꯇꯧ ꯍꯌꯦꯡ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂ ꯃꯇꯝ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯅ ꯏꯆꯥ ꯍꯥꯏꯅ ꯊꯤꯔꯛꯀꯅꯤ ꯃꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯣ ꯐꯥꯎꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯏꯅꯦꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯅꯣꯡꯌꯥꯏꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯡꯖꯧꯅꯅ ꯄꯥꯛꯅ ꯈꯟꯈꯤꯕ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯗꯨꯗ ꯑꯩꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯒꯗꯕ ꯂꯩꯇꯦ ꯄꯨꯟꯁꯤꯁꯦ ꯃꯥꯇꯪꯒ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯩꯃꯤꯟꯅꯅꯤꯡꯉꯤ ꯇꯃꯨꯕꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯅ ꯊꯣꯛꯂꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯤ ꯍꯥꯟꯅꯁꯨ ꯈꯪꯗꯤ ꯈꯪꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯥꯞꯄꯗ ꯁꯤꯟꯅꯕ ꯌꯥꯗꯕ ꯂꯩ ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯕ ꯂꯩ ꯑꯗꯨꯕꯨ ꯏꯪꯈꯣꯜꯗ ꯍꯧꯏ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯂꯩꯁꯛꯅ ꯊꯃꯣꯏꯕꯨ ꯅꯨꯡꯒꯣꯜꯍꯟꯕꯈꯛ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯣꯡꯌꯥꯏ ꯇꯥꯏꯕꯪꯄꯥꯜꯗ ꯏꯆꯥ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯪꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯊꯣꯛꯄꯤꯅꯕꯅꯤ ꯏꯆꯥꯁꯤꯡꯒꯤ ꯋꯥꯈꯜꯗꯅꯤ ꯃꯪꯂꯥꯟꯗꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯤꯡꯅꯔꯤꯕꯁꯤ ꯍꯤꯡꯕꯁꯤ ꯂꯨꯕꯅꯤ ꯄꯪꯍꯤꯡ ꯍꯤꯡꯕ ꯌꯥꯗꯕꯅꯤ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯄꯦꯟꯊꯣꯛꯄ ꯀꯠꯊꯣꯛꯄ ꯉꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯁꯥꯒꯩ ꯑꯃ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯅꯠꯇꯦ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝꯊꯔꯛꯄꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯀꯥꯡꯈꯨꯜꯒꯤ ꯃꯤꯔꯣꯜ ꯑꯃꯗ ꯍꯦꯛꯇ ꯃꯨꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯃꯤꯇꯣꯞꯅꯤ ꯅꯪꯒ ꯁꯥꯒꯩꯒꯤ ꯏ ꯇꯤꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯅ ꯐꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯏꯅꯦꯗꯤꯅꯦ ꯏꯗꯨꯝ ꯏꯀꯥꯏꯔꯦ ꯅꯈꯣꯏꯗ ꯑꯃꯨꯛ ꯆꯪꯂꯛꯄꯕꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯍꯥꯏꯔꯨꯕ ꯏꯅꯦꯅ ꯂꯥꯜꯂꯦ ꯂꯥꯜꯂ ꯃꯥꯜꯂꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ
Asumna marau leibu wangang kaya manganglambduna Tamubida haugatkhri. Nongyai mina dumna hairambaduda mini yamna lana khankini haiduna masa haugatduna. Ine saubigano. Nasabu haibi indi haiduna warobigano. Yare bu thau leitana thau thiba tari ine di sale ine sale. Hairamduna Tamubi thongalomda sumjing thokkhri. Nongyai ge phirepti khongba leiroi. Aina mabu nungsibase. Isa ama phangbi wakal nate. Isa phangu phangdaba haibdudi. Laibukki nongdamni. Mina ikui ani bu saboktabi haiduna fanalaknarasu. Adugi kaibado ai khangba ngamgani. Adubu aina maram oiduna aigi thabaligi mitludagi pirang sinthabadudi ai khak yengma ngambai. Ai mabu nungsi. Mapok asimagi mabu khak aina thadokbai. Tamubina ngasi hairariba wasi nongyaigidamak phaningbagi khanduna hairamba oiba yai oiramdaba yai. Maduna khangma ngamluba natte Tamubisi sakhenbigi mamani. Masagi matau yenglaga Tamubigi phibamdi khara makhai laksinba ngamba yai. Makhoina nongyaibu lakha amarak nupi atopa thiu haina haibada nongyaina yagadaba khak leite madi lengdaba upalni thabalaigi. Maisa kaya phangbada thabalaigi nungsiba leinamna magi thamoibu ingthan kibani thamkibani thabalai nongyai tagini. Nongma numit amasu Kulpukri mapalda nongyaina sajik phalingaida nupi naha mau ani khakna haire tamnana. O tada sajikbu phanbu onthokna kankreda sanjawani loirabanina phanda yatri. San leibanina sajik phana pizarasu masadi poklaruni ko tada. Labana karamna masa pokani. Amo moirasu masa poktaba leiribasidi. Wafam asida nongyai jap lepi thangolna sajik phalambaduga jap lepkre nupi amaduna mu hairei. Amom oiraga masa poktribasina karmai tawuno tada. Nongyai hek khumdokpa ngamde. Makhoina haninglib wadugi masak khradi mahakna laksinba ngamle. Tamnana mu makha satharei. Aidi tadagabu wari amta sananingine. Asi haiduna manak naknabu sangsilai aduga nongyaibu yengduna hai. O tada nasama yaunaba wakal tawuna phatrane. Nahasu phana oiri nupiba thisinsi kaino yadro. Ikaibadagi nongyaina asumna khummi. Nakoibu nathaugamda leidro. Leida Pukri mapalsida phisugi haina laini. Sudaribu phisisu ningthani. Angangi ningtha manamse yam nungsibani. Masi tadadi khangbiramloina. Makhoina hari wafamsing adu nongyai magi mafamdadi laknaba karemnaba hena maisak hapogumna thokre. Saubusu sauningli adubu makhoina nupi oirubana makasituna khangba haibadu mahak oire. Wangangba phabi tamnana. Nupi mathisi kai nasama yaubana phaina tada nangse masak phajabagi haibaniko. Nupi leitrasu sembigi. Nangi nupi thabalei haibidudi masa pokpusu ngamde. Minaga saboktabi kaina haibado nungaibro. Masi aigi leibagi karigino nakoina aigi punsida aduyona khuthingjilariba. Wata ama tawina tada tadagi phanaba haibibani kaino. Engonda nupi ama thiyu haidu saru nakoi oina nupa amna nyum panko. Mata amanina watada aikhoidi isa pokpa ngami isi hoidona tawdabado phanaba haibibani yadraga tuuna. Mira lausasi phidum surusi. Mira na haipet yenglamduna tada nangsima ayoisu dam yabudubu ai asida phisuge aibu pamlabadi yenglao. Chahi gidi kaisu khanuda angang ama yawbadi penamuk laiba thabakni. Lawhoi ithau tawrusi saboktabaga onsinaba hongnade. Haiduna makoi ani makhong thangki nongyaina haizahawi. Nupa oiramlabdi nakoi mafam asida ikutsina pariba thangol asina macik nilamudabani. Makoigi masak singdu mahak yengningdre. Phaliba sajikdu kokthong phadrasu punsinduna makok thongatuna mahak chatkre. Nupi anidu yengduna noknahawi. Matausi yenguni sauningbusu mandro. Khradi haigalamdau male. Nupi makok tiraga masama phangba yabasibu phangdra haiba. Pangadi ikaiba nanglidana natro. Nupana nupibu noknaba haibasi chatnadaba tawnadabagumna tawi. Karigumba nupana nupida laknarasu nupado nupidawna tawi haibasi chada humpumukti haiba yari. Nupibu noknabadi natte nupi makhoitana henbani.
ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯅꯕ ꯊꯥꯕꯂꯩꯅ ꯍꯣꯕꯤ ꯇꯧꯖꯩ ꯆꯥꯛꯁꯤ ꯍꯦꯛ ꯆꯥꯕꯒ ꯃꯄꯨꯔꯣꯏꯕꯗꯨ ꯉꯥ ꯇꯦꯛꯄ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ ꯈꯔ ꯉꯟꯅ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯅꯤ ꯉꯁꯤꯗꯤ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯊꯣꯡꯂꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯕ ꯂꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ ꯇꯥꯕꯤꯔꯤꯕꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯂꯁꯤ ꯅꯣꯡꯌꯥꯏꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯜ ꯀꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯋꯥꯐꯝꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯍꯟꯖꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯅꯆꯥꯁꯨ ꯌꯥꯎꯕ ꯉꯝꯗꯕ ꯐꯅꯕ ꯍꯥꯏꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯇꯥꯍꯟꯕ ꯅꯣꯡꯌꯥꯏ ꯍꯥꯏꯕ ꯑꯄꯪꯕ ꯍꯌꯦꯡ ꯁꯤꯕꯗ ꯅꯪꯒꯤ ꯃꯪꯂꯦꯟꯗ ꯀꯅꯥꯅ ꯃꯩꯔꯥ ꯀꯠꯄꯤꯗꯧꯔꯤꯒꯦ ꯑꯗꯨꯛ ꯆꯥꯎꯔꯒ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯋꯥꯊꯕꯤ ꯂꯥꯕꯗ ꯐꯅꯦꯛ ꯁꯦꯠꯆꯤꯜꯂꯒ ꯑꯃꯣꯝꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯗꯕꯅꯤꯀꯣ ꯊꯥꯕꯂꯩ ꯑꯃꯨꯛꯀ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯆꯥꯛ ꯆꯥꯕ ꯍꯧꯈꯤ ꯊꯥꯕꯂꯩꯅ ꯇꯞꯅ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯪ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯑꯁꯦꯡꯕꯅꯤ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯃꯇꯧꯁꯤ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯈꯔ ꯃꯥꯟꯅꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯍꯟꯕꯅꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯂꯩꯇꯥꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯥꯛꯁꯤ ꯐꯠ ꯆꯥꯁꯤ ꯉꯥ ꯂꯧꯕ ꯉꯟꯅ ꯆꯠꯀꯦ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯣꯡꯌꯥꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯦꯡꯂꯒ ꯆꯠꯄꯤꯌꯨꯀꯣ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯏꯔꯩ ꯂꯩꯇꯥꯗꯕ ꯑꯃ ꯐꯥꯎꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯅꯣꯡꯌꯥꯏ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯕꯂꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯒ ꯃꯅꯤꯡ ꯊꯣꯡꯒ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯨꯟꯅ ꯈꯟꯖꯤꯜꯂꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥꯈꯜ ꯑꯃꯈꯛꯅꯤ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯗꯨꯗ ꯃꯨꯟꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯥꯎꯁꯨꯝꯕꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯅꯤ ꯅꯣꯡꯌꯥꯏ ꯉꯥ ꯂꯧꯔꯒ ꯍꯜꯂꯛꯏ ꯏꯆꯤꯛꯁꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯃꯐꯝꯗ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯀꯤꯕꯁꯨ ꯐꯥꯎꯔꯨꯗꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯂꯝꯍꯥꯡ ꯃꯄꯥ ꯑꯃꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯏ ꯁꯟꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯔꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅꯤ ꯅꯣꯡꯌꯥꯏ ꯃꯁꯥꯗ ꯊꯀꯠꯄ ꯑꯃ ꯌꯥꯎꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯝ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯈꯛ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯑꯉꯥꯡ ꯑꯃꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯏ ꯑꯗꯨꯕꯨ ꯑꯍꯤꯡꯗꯨꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ ꯃꯈꯨꯠꯅ ꯃꯩꯅꯝꯗꯨ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯈꯨꯗꯨꯝ ꯂꯤꯔꯛꯏ ꯑꯔꯨꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯂꯝꯕꯤꯗꯒꯤ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯍꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯅꯥꯍꯣꯡ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯨ ꯍꯦꯛ ꯎꯔꯨꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯐꯪꯂꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯈ꯭ꯔꯦ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯅꯪꯕꯨ ꯌꯨꯝꯒꯤ ꯊꯣꯡꯗꯨꯗ ꯀꯣꯛ ꯊꯤꯟꯗꯨꯅ ꯅꯣꯡꯌꯥꯏꯅ ꯀꯧꯏ ꯊꯥꯕꯂꯩ ꯑꯩ ꯍꯜꯂꯛꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯤ ꯌꯥꯡꯗꯣ ꯊꯥꯕꯂꯩ ꯃꯊꯥꯗ ꯆꯦꯠꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯍꯟꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯊꯥꯕꯂꯩꯗꯤ ꯇꯨꯝꯊꯔꯨꯔꯕꯅꯤ ꯃꯄꯥꯜꯗ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯟ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯁꯨ ꯈꯣꯏꯔꯨ ꯊꯥꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯏ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ ꯏꯉꯛꯉꯛꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯃꯁꯤꯗꯤ ꯑꯩꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯝꯍꯥꯡ ꯑꯃꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯉꯥꯡꯁꯦ ꯑꯁꯨꯝꯅ ꯂꯩꯔꯝꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯊꯥꯕꯂꯩ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯊꯥꯕꯂꯩ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯔꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯊꯤꯔꯛꯄ ꯇꯥꯔꯦ ꯏꯃꯨꯡ ꯆꯪꯁꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯊꯥꯕꯂꯩ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯊꯥꯗ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯤꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯅ ꯅꯪꯕꯨ ꯐꯪꯖꯕꯁꯦ ꯏꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯔꯥꯎꯖ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯔꯥꯎꯃꯟꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ ꯊꯥꯕꯂꯩꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯉꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯅꯤꯀꯣ
ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯅꯤꯀꯣ? ꯍꯣꯏ, ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯅꯤ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯍꯔꯥꯎꯃꯟꯗꯅ ꯃꯥꯁꯨ ꯀꯞꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯍꯦꯟꯊꯣꯏꯕ ꯍꯥꯏꯅ ꯀꯧꯒꯅꯤ꯫ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏꯕ, ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯏꯆꯥꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂ꯫ ꯃꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯦ, ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯆꯕꯣꯛꯇꯕꯤ ꯃꯍꯥꯛꯇꯅ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯅ ꯂꯩꯔꯨꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯪꯍꯧꯗꯅ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫